CHAHI ASIGI UPSC examination Thagadouriba state ASIGI CHING candidate Singda AHENBA Selgi Mateng Pinaba Supreme Court na Manipur Leingakta Yathang TAOTHARAKKHRE. Order adu Supreme Court ke Chief Justice D.Y. Chandrachud na Luchingba Justice J.B. Pardiwala amade Manoj Misra ge bench amana thak takibane. Order aduna examination asida saruk Thagadouriba Chinggi candidate Singda nongmada lupa lising ahum pinaba state Leingakta khangalakhe loinana examination asida saruk Thagadouriba Senapati district ki candidate Singna Dimapur forward chatpage bus service pinaba Yathang so Pirakkhre. Supreme Court na TAOTHARAKKHRE order adugi matung inna Leingakna Thagadouriba sent from asina state ASIGI mapalda UPSC examination Thagadouriba candidate Singge chathok chasin chaba thakpa amade leifamge expense sing cover togani hari. Order adu Delhi High Court na mamangda takiba order amage mayokta tharakhiba petition amage mari leinana Supreme Court na nauna takibane. Imphal the examination center taba Chinggi candidate Singge yingduna Delhi High Court na candidate Sing asida nomagi Delhi allowance oina lupalising amamam pinaba mamangda order takibane adubo order asigi mayokta petition tharakpadege Supreme Court na yingsilaba matungda nauna order ase takibane khudong chaba si irang nanglaba state asigi Chinggi candidate Singna loba yagane Khudong chaba asigidama candidate Sing aduna hauzik lairiba mafam amade makoina khalliba examination center ge akupa marul Sing Leingak ke nodal officer Sing da khanghanaba yagani haide.